Minister oibagi matam loikraba o Henry resign tawgadabani Supreme Court ta satuna Minister makha tana sangthana bahonaba ikai ningai ni Sotin Kumar CPI Manipur State Unit ki Secretary L Sotin Kumar na haikre Minister oibagi matam loikraba okram Henry resign tawgadabani Supreme Court ta satuna Minister makha tana sangthana bahonaba ikai ningai ni Wafamasi Rawat Bhavan da pangthokpa pawmi singa unabada mahangna phongdokhibani mahangna makha taraduna Indian Constitution gi Article 164 of 4 gi matungina Legislative Assembly gi member oidraba mioi amana minister oiba tarabasu tha taruk phawbudi oiba yai adubu Sri Henry di tha taruk helabani minister resign tawgadabani Sok lisingani ga tara teret ki taramathoi suba Manipur Vidhan Sabha gi mikhalda 15 wangkhai kendra da Congress ticket ta mai paklakhibani adubu mahak MLA oibadagi resign tawduna BJP lengak ta saugatuna minister oikhiba siamni ikai ngai ni mahak matau karamna minister piribano aikhoi gi party oiba tarabadi Henry asi drug karwar wala tawba mioi ama oiba tai Paliba lengak asina war on drug haina sangsiliba khongjang asi drug karwar wala chawna tawba sing mateng pangba oina thokli Phamlo gi matangda Bharat ban asi aikhoi gi lamdadi pau phauna bawatpana mai pakhidrabasu Bharat ki maru oiba Delhi amadi atei state singda longmi singna akanba khongjang changchinki haiki Atop pau mana Myanmar army na nongmai na kapada mioi ama sire nipan shokle tamu town khuntak lansiba ka chap manare mioi ama tamapan thokna khidre February tang amadagi Myanmar-gi lengak sasan punumak lanmi na subai paisin khibadagi Myanmar-gi miyamna lanmi gi mayokta akanba khongjang leptana sangchilagli miyamgi khongjang asibu namthanaba Myanmar army na micham praja singda onsinduna nongmai na kaptuna hatpa amadi tamthina ot naibagi thabak tatana satharakpagi manung channa ngarang numidang pung 12 taba matamda tamu city manungda pro democracy kangbu gi mangjin thana thabak tawba mioi singi mayumda Myanmar lanmi sangduna nongmai na kapsin bagi thabak chathabada mioi ama sire mioi nipan shokle hairi PAO-CHE makatan hai Myanmar-gi khulai paiba lanmi singna tamu town manungda ngarang numidang pro democracy kangbu gi mangjin thana thabak sienba mioi kharagi leifam khangdoki masigi matungda yum sing adu da changlaga namduna thong hangdoklaga nongmai kapsin bagi thabak chathagi maduda nongmai na panduna mioi nupa ama siki mioi nipan na sopan nangki soklaba mioi nipan gi manungda ahum more border town da puraktuna more hospital da ngarang laikannakhre Myanmar border lansilaktuna more da pusilakhiba nongmai na palaba mioi ahum adu nupa ngaktani makhoi sing adudi 992 chahina kunthra mathoi mahakki haksang gi ningjon gi sarukta nongmai maru na pali amana phijo chahina kunthra ni thoi mahakki haksang gi puksep ki sarukta nongmai maru ama pali aduga konalu chahina kunthra hariba nupa asi gi yet thangba thawa ki sarukta nongmai maru ama pali hari asokpa mioi ahum asi border lansilaktuna more hospital da purakpa matamda border maya da leiba miyam amadi more police ki kangbuna achokba thodang lauki nongmaina panduna soklaba mioi ahum asi ngarang numidang more hospital da layeng chatharaba matungda ngasi ayuk imphal da puraktuna JNIMS hospital da hojik layeng bagi thabak chathari hairi PAO-CHE na hai Myanmar army na nongmaina kapadagi leikhidraba mioi ama adu Myanmar gi tamu town gi Sandaku watagi hojik chu Myanmar army na tamu town da leiriba miyam mayumdagi mapan thokandana thamli maduna Myanmar gi tamu town asi khuntak lansiba ka chap manakhre Myanmar army na chatharliba miot minai gi thabak asi tamu town da pro democracy gi lusingbi Aung San Suu Kyi saugatpa pro democracy gi mioi masing henna leibadagi makoina lusingduna miyam khomlaga army gi mayokta makha tana khongjang changsilaktanaba thabak laukhalakpani hairi Myanmar army gi miot minai asina maram oiduna nahan makhai tamu town da leiba nupi kaya marom angan ba yukta gi border lansilaklaga more town gi manungda manama sing amadi haira kaya yonbagi thabak chathaduna makhoi gi punsi hingna balambi oiramba adu ngasi dagi tokre Haujik Myanmar amasung more galona ba Indo Myanmar border baringda kunthra mari suba Assam Rifles ki kangbu amadi more police na ngak senbagi akanba thabak chathaba hokre Sarak asida more da leiba tongan ba community singi apunba mifamama Hills Tribal Council CIST haina khangnariba sigi office ta hayeng ayuk mifamama phamgadori mifamaduna more ga thangna leiriba Myanmar gi tamu town da leiriba misam praja sing Myanmar army na ot naibagi thabak chatharakpada karigumba border lansilaktuna more da changjarakpa tarabadi miyoibagi minungsi yengduna makhoibu more da leiriba tongan ba community hall singda changjaphampiduna matam khara lehenna basu khanagani haibasu tari atopu pawmana Assam da khundariba Manipuri sing Assamese Manipuri natte Manipur gi CM na Assamese Manipuri haina phongdok lamba asina phurup asibu maring marang na hanba oina uhalle amsu Haukiba March kunmanga da Kasar Lakhipur gi manung chanbada leiba Andhra labukta phamkiba BJP gi public meeting amada Manipur gi Chief Minister N Birena Assam da khundariba Manipuri singbu Assamese Manipuri ni haina phongdokhiba wafam adu amsu ni yaningda ba phongdorli haina amsu gi General Secretary Kabrabam Bikramjit na thadrok paserol amana hairi Serol asina makhatana hai Assam da khundariba Manipuri singbu Manipur gi CM N Birena Assamese Manipuri ni hairibasi laibak thibani government gi record amata da Assamese Manipuri haiba wafam yaude aikhoi chahi cha ke adagi Assam da khundaduna leirakliba Manipuri singni Assamese Manipur natte
लोइनना OBC न सिंगबदसु मणिपुर हाइना अदुमक खंगनै मसिगी ओना तैनाबदा मणिपुर की चीफ मिनिस्टर ना असामीस मणिपुरी नी हाइना फोंदोक लंबा सिना फुरुप असिबु मरिंग मरांग हनबो ओइना उहल्ले हाइरी सीएम ना हौजिक हौजिक असम की मणिपुरी सिंगना थेंगनरिबा वाथोक कया अमा मिंग पलदुना इशू मयाम असी हौजिक पालिबा बीजेपी लेंगाक सिना सॉल्व तौरगनी हाइना थाजबा पिरंबा दुसु असम दा खुंदारिबा मणिपुरी सिंगदा तात तौबनी हाइना लवी असम की मणिपुरी सिंगना हौजिक थेंगनरिबा असम पब्लिक सर्विस कमीशन की मतंगदा चीफ मिनिस्टर ना हाइरंबा वाफम अदुसु लमदम असिगी मियामना नोकनिंगबा फावी मरमदी सीएम ना हाइरंबा वाफम सिंगा MPSC ना थोरक पर रूल सिंगा खेनाबा यामा लई अमसुंग 2019 की अगस्त मंगा दा थोरक किबा MPSC की रूल ngasi फावबो होंग बलैत्री हंदक पांगथोकदोरिबा असम की मिखल सिदा लखीपुर SC दगी मणिपुरी मियोय अमा असेंबली द मिहुत अमा ओइना थागतबा यादे हाइदुना असम द खुंदारिबा मणिपुरी सिंगदा नतना तोंगान तोंगान ब फुरुप कयाना सीबा संगबा खंगदना होनरिंगै चेरक असिदा मणिपुर की सीएम ना लाक्तुना मणिपुरी कैंडिडेट अमगी मायोक्ता बोट खोमलंबा सिसु यानिंगदे लूप कयाना सीएम की मिफम अदु लाक्पीदनबा अपील तौरबा फावबदा लमदम सिगी मियाम की इहुल अमत्ता खंगबीदना मिफम यावबा लाक्लंबा सि मणिपुरी मियामना यामना हक्सिना लवी अखोइना मतम चुपदा पेरेंट स्टेट नि खंजरिबा मणिपुर दगी मियोय सिंगना असम की मणिपुरी सिंगी याइफनबा अमदी माइ पाकनबा होनबिबगी महुत्ता मणिपुर की खुनाइबु हंजिन हंजिनना तुहत पीरबा मितोप सिंगी मतेंग पांगसिलिबा असि पेंदबा फावी अतोपा मफम सिंगदा तौबा बीजेपी की मिफम सिंगदा सरुक याबीद्रगा लखीपुर SC खक्तदा सीएम ना सरुक यारिबा सिगी पांदम असि करिनो हाइबगी मियामना चिंगनई